Kuki militant sing na nongmay kapsilakpada khulngakpa amasu laikhidre. Ngarang numidang pung 9 minute kun mari rom tabu matamda kuki militant sing na Imphal West ki senjam chirang kautruk kadangban kangsup phayeng amadi kangsup singkhong singba mafam singda nongmay kapsinduna maitei singda landarakre. Kuki singna landarakpa adu da khulngakpa khunja ama nongmay ni panduna sire. Laikhidraba si kangsup kharang poram singda khulngakpa ki thabuk tugdunu laibani. Numidang kuki militant singna akan mamong da nongmay kapsinduna landarakpada nongmay ni panduna sikhibani hairi. Laikhidraba khulngakpa sigi maming takhelambam manoranjan chahi kunipan apokpati Prem Kumar kawi thiam konjil samajing laikai dagini hairi. Khulngakpa masu asok apan nangki hairi. Laikhidraba manoranjan bu kuki khulai faiba singaduna Marei kaktalaba matung makhong thudektuna masing khangdana nongmay kapsinduna mihat thina hatkibani hairi. Kuki militant singna ngarang numidang maitei khul singda landarakiba si ahanbada makhanda leibu kuki singna senjam chirang khul tamna nongmay kapsilakhi. Maduda natana Harautal Sports University rom dagisu nongmay kapsilakhi. Masigi matungda Bethel Village dagi kautruk rom dasu nongmay kapsilakhi. Loinana nakoyang hairiba kuki khul asidagi kautruk kadang bandasu nongmay kablakhi. Maduda khulngakpa khunja singna suhanduna nongmay kapki hairi. Masigi matungda kangsup phayeng amadi kangsup singkhong chingbadasu kuki militant singna nongmay kapsilakhi. Maduda kangsup singkhong da khulngakpa gi thabak tawriba singa nongmay kapnabada kuki militant singi nongmay na panduna takhelamba manoranjan laikhidabani hairi. Nakalamromda ngasi ayuk angan bapung 3 dagi 3:30 fawba kuki militant singni chingnaba singna mak singthaktagi Sawolmang Police Station gi manung chana leiba mitei taba sanjolok tamna bom yauna nongmay round kaya kapsilakre. Thawdog adu da miyoy ani asok apan nangki hairi.